ꯑꯍꯥꯟꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯥꯕꯤꯁꯤ ꯊꯥꯡ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯕꯨ ꯃꯁꯛ ꯇꯥꯛꯂꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯕꯤꯒꯅꯨ IDPꯁꯤꯡ ꯍꯧꯖꯤꯛ ꯇꯥꯕꯤꯁꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯥꯡ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯕꯨ ꯃꯁꯛ ꯇꯥꯛꯂꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯊꯥꯡ ꯇꯥꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯩꯅꯔꯤꯕ ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯒ ꯃꯔꯤ ꯑꯗꯨ ꯄꯜꯂꯗꯨꯅ ꯊꯥꯡ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯂꯤ ꯍꯥꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯃꯍꯥꯔꯥꯖꯥ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯕꯥꯜ ꯕꯤꯗ꯭ꯌꯥ ꯃꯟꯗꯤꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯆꯤꯞꯄ ꯊꯥꯡ ꯇꯥ ꯁꯤꯟꯗꯝ ꯁꯪꯂꯦꯟꯒꯤ 92 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯆꯤꯞ ꯒꯦꯁ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯥꯔꯥꯖꯥ ꯂꯩꯁꯦꯝꯕꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯗ ꯊꯥꯡ ꯇꯥꯅ ꯀꯜꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏꯕ ꯃꯐꯝꯅꯤ ꯄꯜꯂꯗꯨꯅ ꯍꯥꯏꯈꯤ ꯊꯥꯡ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯃꯁꯛ ꯑꯣꯏꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯇꯨꯡꯗꯨ ꯂꯩꯇꯥꯕ ꯑꯃꯗꯤ ꯄꯔꯁꯣꯅꯦꯜ ꯒ꯭ꯔꯣꯊ ꯂꯩꯍꯜꯂꯤ ꯑꯦꯗꯤꯁꯅꯦꯜ ꯑꯥꯔꯠ ꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯊꯥꯡ ꯇꯥꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯜꯆꯔꯦꯜ ꯑꯃꯗꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯗꯨ ꯃꯍꯥꯔꯥꯖꯥ ꯂꯩꯁꯦꯝꯕꯅ ꯁꯟꯗꯣꯛꯅ ꯐꯣꯡꯗꯣꯛꯈꯤ ꯂꯩꯁꯦꯝꯕꯅ ꯍꯥꯏꯒꯤ ꯊꯥꯡ ꯇꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯑꯅꯤꯅ ꯍꯧꯈꯤꯕ ꯆꯍꯤ 5,000 ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯤ ꯊꯥꯡ ꯇꯥ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯃꯥꯔꯁꯦꯜ ꯁ꯭ꯀꯤꯜ ꯑꯃ ꯅꯠꯇꯦ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯅꯤ ꯃꯁꯤꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯋꯥꯈꯜꯒꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯇꯝꯕꯤꯔꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯇꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯃꯁꯤꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯄꯤꯕꯤꯔꯝꯕ ꯃꯊꯧ ꯇꯥꯏ 3,300 BCꯒꯤ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕ ꯁꯪꯒꯣꯜ ꯀꯥꯡꯖꯩ ꯄꯣꯂꯣꯒꯤ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯕ ꯑꯗꯨ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯥꯂꯦꯝꯗ ꯃꯅꯤꯄꯨꯔꯅ ꯈꯨꯗꯣꯜ ꯇꯝꯕ ꯃꯁꯥꯟꯅ ꯉꯁꯤꯗꯤ ꯆꯍꯤ 5,115 ꯃꯄꯨꯡ ꯐꯥꯔꯦ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯊꯥꯡ ꯇꯥ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯂꯥꯟꯃꯤꯁꯤꯡꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯆꯥꯏꯅꯥ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥꯒꯨꯝꯕ ꯂꯩꯕꯥꯛ ꯀꯌꯥ ꯃꯥꯏ ꯄꯥꯛꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯥꯛꯈꯤ ꯃꯍꯥꯔꯥꯖꯥ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯁꯨꯞꯅꯇꯒꯤ 1,000 ꯃꯈꯥꯗ ꯍꯟꯊꯔꯛꯇꯨꯅ ꯃꯁꯥ ꯃꯎ ꯐꯕ ꯄꯣꯅꯤꯒꯤ ꯃꯁꯤꯡ ꯑꯁꯤ ꯁꯨꯞꯅꯇꯒꯤ 200ꯇꯃꯛ ꯉꯥꯏꯔꯦ ꯄꯣꯅꯤ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯦꯡꯂꯕ ꯈꯣꯡꯕꯨꯔꯣꯏ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯛꯇꯥꯛ ꯑꯣꯏꯔꯤꯕꯅꯤ ꯂꯩꯁꯦꯝꯕꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯉꯥꯛ ꯁꯦꯟꯕ ꯀꯥꯏꯍꯟꯗꯅ ꯂꯩꯍꯟꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯒꯤ ꯂꯃꯟ ꯑꯩꯈꯣꯏꯅ ꯃꯄꯣꯛ 8 ꯄꯣꯛꯂꯕꯁꯨ ꯁꯤꯡꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯅꯦꯁꯅꯦꯜ ꯗꯤꯕꯦꯂꯞꯃꯦꯟꯗ ꯍꯛꯊꯦꯡꯅꯅ ꯊꯧꯗꯥꯡ ꯑꯃꯠꯇ ꯂꯩꯇꯕ ꯁꯉꯥꯏꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔꯒꯤ ꯄꯣꯅꯤꯕꯨ ꯁ꯭ꯇꯦꯠ ꯑꯦꯅꯤꯃꯦꯜ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯊꯥꯖꯩ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯨꯡꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯔꯤꯖꯅꯦꯜ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯗ ꯂꯥꯟꯒꯅꯤ ꯃꯁꯤꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯂꯥꯟ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯒꯤ ꯑꯣꯏꯕ ꯊꯥꯗꯣꯛꯇꯨꯅ ꯈꯥꯡꯕ ꯀꯟꯕꯒ ꯂꯣꯏꯅꯅ ꯂꯥꯟꯊꯦꯡꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯂꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯂꯝꯒꯤ ꯅꯠꯇꯦ ꯚꯥꯔꯠꯀꯤꯅꯤ ꯍꯥꯏꯅ ꯃꯍꯥꯔꯥꯖꯥ ꯂꯩꯁꯦꯝꯕꯅ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯑꯆꯤꯞꯄ ꯊꯥꯡ ꯇꯥ ꯁꯤꯟꯗꯝ ꯁꯪꯂꯦꯟ ꯀ꯭ꯔꯤꯌꯦꯇꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯉꯥꯛꯄꯤꯒꯅꯤ ꯑꯦꯛꯇꯤꯡ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯥꯁꯇ꯭ꯔꯤꯃꯌꯨꯝ ꯕꯤꯜꯀꯤ ꯁꯔꯃꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯤꯃꯥꯛꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯡꯊꯧꯖꯝ ꯑꯖꯤꯠ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯁꯤꯟꯊꯥ ꯕꯤꯀꯥꯁ ꯁꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯊꯥꯔꯥꯝ ꯕꯥꯞꯅ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯅꯥꯏꯕ ꯃꯤꯁꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯃꯗꯤ ꯊꯥꯡ ꯇꯥꯕꯨ ꯄꯥꯝꯖꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯗꯨꯗ ꯊꯥꯡ ꯇꯥꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯎꯠꯄꯒ ꯂꯣꯏꯅꯅ ꯑꯆꯤꯞꯄ ꯊꯥꯡ ꯇꯥ ꯁꯤꯟꯗꯝ ꯁꯪꯂꯦꯟꯕꯨ ꯍꯧꯗꯣꯛꯈꯤꯕꯒꯤ ꯌꯨꯝꯅꯥꯝ ꯕꯥꯕꯨꯒꯤ ꯃꯃꯥꯡꯒꯤ ꯐꯣꯇꯣꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ
नाखल अमरोमदा संगाई फेस्टिवल यावना मखल अमतगी कुमई हराव तौबिगनु हाइना IDP सिंह फोंदोरखले चही अनीग मखा हेला लांजेन अदुना हौजिक रिलीफ कैंप सिंग लैरिबा IDP सिंह अखोइबु इसा इसागी युमदा हंजिनबा यादरि फावबा मणिपुर गवर्नमेंट संगाई फेस्टिवल अमदी मखल अमतगी कुमई हराव तौबिगनु December था फावबगी मनुंगदा IDP सिंगबु इसा इसागी युमदा हंजिनबा होना हनगनी हाइबदुसु ngasi फावबा हंजिनबा यादना होनबा उद्री चेरक असिदा संगाई फेस्टिवल तौगनी हाइना लांगलिबा असि तौबा यारोय करिगुंबा नमदुना संगाई फेस्टिवल तौनबा होनरक्लबदी मदुगी टेक्साक मणिपुर गवर्नमेंट पुगदबनी हाइना हौजिक लांजेनदुना मेकोला गुलाब हायर सेकेंडरी स्कूल रिलीफ कैंप लैरिबा चुचामपु खुगा तंपाक्तगी IDP सिंह फोंदोक्रे वाफम असी मेकोला हायर सेकेंडरी स्कूल रिलीफ कैंप लैरिबा निंगोल ओइबी क्याबु ngasi मेकोला क्लब मापन पुन सिंदुना कोदोम पोकपी लमखाइदा लैबा सरok खाइबम चिंगलेन खोंबगी युमदा पांगथोखिबा निंगोल चाकोबगी थौरमदा IDP सिंह फोंदोखिबने हियांगई था निंगोल चाकोबगा मरी लेना निंगोल सिंगदमक हाइबा उ चारा थादुना हौखिबा थौरम अदुदा हौदोखिबा थौरम अदुदा रिलीफ कैंप कमिटी कोऑर्डिनेटर एल सुरचंद्र सिंह डिस्ट्रिक्ट सोशल वेलफेयर ऑफिसर बिशेमपुर TH निकिता अमदी कदोमपोकपी GP की हानगी प्रधान X मलेम जाउसु सरुक याखिबगा लोइनना चाकलेन अमसु पुन चामिनदुना अचंब खुदोल तमखी एम माइचुन कौबी IDP अमन हाई चही अनि मखाई हेना रिलीफ कैंप लेरक्लबा असिदा हंदक चही की ओइना कनानासु अखोइबु चाकौबिनबा लेरक्त्रबा असिदा नुपी ओइबिसिंगी अचौबा कुमई असिदा अखोइबु चाकौबिबा अमदी अखोइगिदमक मखोइ लैरी हाइना पाम्बोम तिंगबिबा असिगिदमक मेकोलागी क्लब मापलबु थागतपा फोंदोकपगा लोइनना पालिबा PR लैंगाक असिना IDP सिंगबु लाकलिबा डिसेंबर था फावबगी मनुंगदा युमदा हंजिनबा याननबा होनगनी हाइकिबा अदु थबक ओइना पांगथोकपा ngamgadoribra इसागी युमदा इसाने इरमदम हिंजबा फंगद्रि फावबा कुमई हराव मरु ओइना संगाई फेस्टिवल सु पांगथोकपा यारोय हाइना मखा ताखि KH सुशीला कौबी IDP अमन हाई चही अमा हेनबा असिदा IDP अखोइ मतौ करमना लैरिबगे हाइना हंगबगी महुत्ता येन गानु लोइबगुमना का अमगी मनुंगदा नमसिनदुना थंबिरी साबा लोइरबा अमदी संगादना लैरिबा प्रीफेब्रिकेटेड हाउसिंग लैहनबसु सिंदनबा रिलीफ कैंप सिंगना वाना थमलगा हौजिकना संगाई फेस्टिवल तौगनी हाइबसी IDP अखोइबु मिराइबनी इसा इसागी युमदा हंजिलबा मतुंगदा तौबियु IDP सिंगी लैफम सिंग हाना लेहन्नबा होनबदा मियामनसु मतेंग पांगबियु हाइना मखा ताखि मेकोला क्लब मापन गी मेंबर HT लेनखोमन हाई निंगोल चाकौबना लाकपदा रिलीफ कैंप लैरिबे IDP निंगोल सिंगना वाना लैबु उरगा मेकोलागी क्लब मापन गी अपुनबा अरैबा सामिनबा अमदी अंगंबा खुदोल तमदुना थौरम असि पांगथोकपनी रिलीफ कैंप लैरिबा महिरोय अंगांग सिंगी पुंसी करी ओइगनी हाइबा तंबा ngamdabagi फिबम अमदा लेरक्लिबा असि मरी लेनबा डिपार्टमेंट मरु ओइना एजुकेशन डिपार्टमेंट हेन मिरियंग चंगबिदुना मखोइगी दमकता अखन्नबा थौरांग अमा पाइखत पिरबदी मखोइगी तुंगी पुंसी अफबा लंबीदा चटपा ngamgani लोइनना IDP सिंग असिबु मखोइगी हानगी लेफम सिंगदुदा अथुबदा हंजिन हनबा याननबा गवर्नमेंट सु सिनबियु हाइना मखा ताना पनखि मसिनी नोमगी मरोइबा हेडलाइन अमदी मरोइबा पाउसिंग ताबेरिबा सिंगबो मुख खुरुमजरी चैनल असिबु नोंसिबिदुना लाइक शेयर अमदी सब्सक्राइब तौबिरमु हाइबगा लोइनना एतांग सोइदा टेंशन जरी।